अहानबदा मरुओइबा पाव पिजरी मणिपुर कोविड पॉजिटिव और चांग लेप्तना हेंगलक्लिबा असगी येंगलगा लाक्लिबा जुलाई 14 फावबा महिलोइसंग सिंग सुटी थादोकनबा खंगनख्रे MLA गिनी हाइबा लोटुना थमनबा हार फागतख्रे मरी लेनबा MLA ना सेंगदोरकनबा लौमी सिंमी सिंगी अपुनबा लुपना ताक्सनख्रे BJP lengak asina nupi singbu yaifana bakhalli hairaga nupi hatnaba thabak ngakta tawrakle haina MPCC na maral sikre Nongzu pantha hek loibaga more the Asian Highway number 1 amadi IVR sing semba hauragani haina Minister led pau haukipna phongdokre Prime Minister na imung khudingi toti ising tahalagani hai krabasu senjang chirangi khunja sing aphabathak na ba ising sizinaba fangdri Manipur da haukiba pung kunmari da nauna COVID-19 positive oiba mio yangkhai mapal thengna khre active case chani tara taruk yaure Kurumzari, Pony TV na pizaba numidangi Manipuri pau midyang tabiri basingbu Jennifer Sarmana taram nokjari. Hauzik pau sandok na pizari. Manipur da handak na mara COVID positive oibagi chang leptana hengalakli ba asagi yenglaga. Manipur lengak na mahiloi sangsing lakli ba July 14 fau ba suti thadok na ba khangan kre. Nong mada positive oibagi chang khangan hengalakjuna jada tara manga yorakpa asida vaccine kap thok triba nauriba mahiloi singda laina asi sandorapa thingnana ba July 13 tagi kalen suti ka ba hogadaba adu tokthok laga kalen suti July 14 fau ba sangthana ba mari leinaba department na thorang asi lokhalakpani Hargi awaba mayok na ringay cherakta wabagai bazar da MLA gi har ni haiba urea bag jamri muk lotuna thamlambadagi lausal na ngarang fare haina lausal gi president mutum churamani na haikre ngasi Manipur Press Club ta pangthokpa pawgi mifam amada mutum churamani na hai Laumi singna har bag amata fanglabadi haiduna numidang tumna draba matam asida ngarang wabagai bazar da dukan phamba naurem san takauba mioi amagi dukan da urea bag jamri muk leiramki Hariba har asi kanagino haina tigatpa matamda Kakching District United Committee Organization gi mioi amana har adu wabagai kendru gi MLA Usam Deben gini haina phongdorakhi Tha asigi tang taruk tagi MLA Minister Singda har piba leplaga District Agriculture Office Singda har gel hallo haiba order ama thokibana har amata MLA Minister da pi khidre haiba wafam ama fangki Masina chumlamba tarabadi asuk kuina miyam da har fanghandana lotsinduna thamlamba karigino Hiram asigi matang da MLA na sengdora kadabani mahagna lising ani tara ani thoida Manipur da har asi kum amada metric ton lising tara manga mathoktai haiki adubu hojikti lau ugadaba lam ayamba yum kai farmhouse amadi tongan ba project kaya sagat khibadagi lawfam gi saruk khajikta mak ngairaba matam asida law unabagi jamak kum amada har metric ton lising kuni thoi mathoktai haribasi miyam na tatana haina ba popi thana bagi damak urea ka hena season nai habadu mayek sengle haina phongdokhi Haiba Santa Haiba Nupazina Poreba Harse MLA Masa Usam Debengi Otadagi Magi Sarukni Magi de Porkani Haibse Chumbra Natraga Landra Haibse Usam Debena Lomi Miamda Aduga Lom Manipurgi Miam just Sengtopi Haiba Wapam Jima Hamatam Jage Ani Subada Santa Haiba Nupase Masi Parkanda Akogi source the Pangwadadi Singi MLA Karagi Kotadu Mana Lauraga Porkpani haibagi source amasu phangi masi mayamna haibani hiar seni chummi natraga lale haibadudi masi control tawba adumba item ama oibanina police department na magi mathakta FIR ama palakanda mana poraiba ma masan salan soina yaurungani man soina porkpagi evidence soina lerungani na khali adu itaragadi ma pharaga book tawbiyo haiba wafam do thamjage
Panba yai wabagai lamkhai bazar gi dukan amada urea bag jamri rom paiduna leirambadagi lomi sinmi singi apunba lup lawsal na ngarang fagatki ngarang chathaki ba drive aduda saruk yakiba lawsal gi vice president Laisram Siam na haikibada wabagai kendru gi MLA na kendru asigi lomi singda yena bani haiba urea harbu wabagai lamkhai bazar da leba dukan amada paisinduna thamlamba asi aduki matik nungaitaba amadi chamam naba fawi haiki Har adu Kakching District United Club Organization Kadukona ngarang faduna miyam de yen thokani haine leiringaita dukan mapuna thong hangda badagi yen thokpa ngamdena leirapani hainesu Kadukona lawsal da hairakhi hairi Har sing adu dukan mapu naurem santana haukiba tha asigi tang nipal da mahaki dukan da tha bani hainesu uhoba miyam na paudum lapka lei haina Shyam na paumi sing da hairaduna hiram asigi matang da mari leinaba department na athuba matamda miyeng changbina ba taksanki Nakal Amaromda, Media na Mari Lainaba Department ki Fangba Pauda, Wabagai Kendra ki Oina, June Amadi July Tagi, Tongan ba numit singda Godang Dagi, Anidak Tokna, Urea Bag Changa Amadi Lising Amachanga, Puna Urea Bag Lising Anigi Chingtokre. Masigi Matungda, Wabagai Kendra ki Oina, Makataba Urea Godang Dagi Chingtokiba Laitri Hairi. Panbayabadi, Wabagai Kendra gi Oina, Godang Dagi Chingtokiba, Urea Bag Lising Ani Adu, Tha Asgitang Anida Kendra gi MLA na Miam di Tokibasu Laikrabani. Faraba Urea Sing Adu Ngarang Ateng Bada, Kakching District United Club Organization gi Miyoi Sing Laktuna, Miam da Yentokre Hairi. Har aruan ba har leiri haidana puna pauta de gi nan tang ni panda ramjai da har thagre ba pau ta ba de har si koina kamai tong puno haidana koina tiket pelak ja bani har se ado koina la kuis de ngasai angan ba de gi koina mayam si pau si long de na koina har si kai de lak ba har no ma si bleki har ne na koi khala le ja bani adu bu emile gi mi sing gi na ma si koi gi Wai Kendra gi ai MLA har ne na hare MLA ga har ji masing ba har yon ba dukan lama da hai tare dubai bazar gi dukan jin da thamte lam ji koi yamna koi da pen da ba yam tong ai da ba pawi Bharatiya Janata Party BJP lengak asina nupi bunungsi hairaga nupi hatna ba thabak ngakta tawrakli GST LPG thau amadi nomagi changdaba yadraba pochagi mamal hengalakli ba kaya asi leibak miyam amadi nupi bunungsi bagi natte haina Manipur Pradesh Congress Committee gi Vice President L Tilo Tamana Fongdokre ngasi Congress Bhawan da MPCC na sinduna paugi mifam ama pangthokpada Tilo Tamana hai BJP lengak asina miyam gi yaifana ba thabak tawdre State mangangi election pangthok tringai mamangda pochagi mamal hengalakta bada BJP na miyam gi khanlabra haina khanlubani Adubu election loikibaga good and services tax hengipaga loinina LPG thau amadi nongmagi changdaba yadraba potlam singi mamal leptana hengalakli masina miyamda awaba kaya mayok na halli Manipur lengak na sel tum season na bahaitabana central government ki loan da Manipur lengak asi hingduna lairi loan gi senfam singkat pang matamda miyam dagi lengak asna sagun tawgadawri masida miyam di amuka hena awaba oirakani haiki Tilo Tamana makata na hai Demonetization tawraga black money kaya khongbat kani haikiba adu ngasidi BJP gi amot pa kaya du kupsalaga tokre pochai amadi GST gi mamal hengalakpa asida Congress na thengnagani lengak na miyam gi khallagadi athubada GST gi lauriba amadi pochai gi mamal wangliba asi hantalu haiki I feast fermented feast based of Japanese nomagi nomi namata Manipur gi Lairabak oyu inako lo oyu imung amada ngari yaudana chak thongkiba loikiba imung amada yauramoyeba chada amagumaga yaurangadra ataidi fermented fish loina sinaba ngatani adubo madugi rate se ngasidi 12.5 textile ga thambikre aduga dry fish ta thambikre ba aduna masi kanana puthang ngamduino aduna small scale da lejaba adugum laba textile gi industry masa semjaba kangu singdi hoji moi shop sing moi industry sing thong lo laga leirabane ba hoji aduna masigi cumulative compensation adagi sarkar na tariba deficit akoi sarkar se loan de hinga bani ko loan da hinga bani central government gi dagi loan de hinga ba sarkar ni aduna masidagi tarakba deficit se hoji calculation na la aneba akoi gi financial section jina karamba calculation lakani masi singma matam dadi
पैसा सिजिन्नबा हैतबा सरकारसिना सिंगदोरिबा पैसा नतेबा मखोय मरोमदोमना सिंगदबा पैसा नतेबा Minister Letpao Hokipna Nungju Pantha Hek Loibaga Moreda Asian Highway No. 1 Amadi Intervillage Road Sing Semba Hauragani Haina Fundokre Ngasi Moreda Laiba Autonomous District Council ADC ki Guest House the Laiba Horticulture and Soil Conservation Minister Amasung Local MLA Su Oidiba Letpao Hokipna Paumi Singa Unaba Amada Fundokibada Hana Look East Policy Hairamba Housingna Prime Minister Narendra Modi na Ek East Policy on Tokraba Asigi Makada North East States Maru Oina Manipuri Lambi Thong Sangat Sagalakliba Asida More Desu Nongju Pantahek Loibaga NSIDCL na More Asian Highway No. 1 Ima Kondong Laidembi Chikim Dagi More Gate No. 2 Forward Tabak Suba Hauragani Haina Fundokre Mahak na makata rajuna atay lemhoriba IVR Sing Asi PWD Amadi PMGSY gi Kuthangda Tabak Suragani Masida Moreda Laidiba Miyamna Hogalakliba Tungi Icha Isu Singi Kanbiduna Amadi Mahau Langpok Toklakpa Matamda Atu Akai Nang Naba Gari Achoba Changba Yanabagi Mafam Sing Pibiduna Lairak Kulaki Sorok Koilas Tahona Bahot Nabada Moregi Community Leaders Laikai gi Mioy Sing Amadi Moregi Miyamna Hotnabiu Haina Tamki in a request on Tomini, Madudi, Yaragadi, Ahogi, Lekai, Honaragambi, Sikitan Patompiu, Sarkana, Nongjupanta, Hekluivaga, Abbas Adadi, Sigi Bazar, Oiba, Jet No. 2, Asomgi, Ahogi Chikim Lelapa, Asina, NSIDCL, the Suhalani, Aduga, Ate, Lekai Manungi, Machamasu Senase. PWD the Kara, PMGSY the Kara. Anamba Lambi the Harami, Yaragadi, Prajasina, Lambi Sikitan Pakok Piraga, Akoy de la Kadava, Air East Policy, Asida, Train, La Adobunina, Sida Pusalakadova, Portlam Mayamasi, Akoy Moregi, Yum Sing Lekai Sing Sinasu, Chaloi, Yum Kudima, Akoy go down Dukan, Amadi, Hotel, on top Navagi, Wakalonda. Alevinasi, East Policy la pada kamai oksira haibagi wakalon si isai wakan si thadagi raga masi pajana okhoba nataragadi asidagi hento adi migi lamda parmada tamuda amu agodaun du koi ragadi East Policy la pagi akoigi khudong chaba akoi da loi mangani haibai wafam se press ki khutang da ithamja Imphal West District Manung Chanalaiba Sekmai Kendragi Senjam Chirangda Water Supply Scheme Matong Tina Tawhanduna Kunja Singda Taknaba Paba Ising Fangalu Haina Manipur Lengakta Taksinduna Mafam Aduki Maira Paibina Sinduna Senjam Chirang Maning Community Holda Maira Paibi Ima Singna Ngasi Wakat Mifam Chachakre Mifam Aduda Saruk Yakibi Senjam Chirang Maira Paibigi Secretary Haikam Amra Patina Fongdokibada Senjam Chirang Water Supply Scheme Asi Samgatuna Matau Torakpa Jahi Kuntramuk Helakle Adubu Ngasi Fawbada Kunja Singna Ising Sizinaba Fangdina Lairi Amadi Ing Kumja Lising Anitara Humdoida Mediagi Mateng Lauduna Wakat Pasu Laikrabani Haina Makataki Prime Minister Narendra Modi na imung khuding ki toti ising tahalagani haiba wafam lairagasu mafam asidadi lanagi oina toti lausin bagi khudong chabasu pibide amadi public hydrant ta fangliba ising asisu fizigri natraga bleaching powder haptana tharaklami Nongzu tha matamda turel da cheliba isinga manana naina tharaklami adubu tha ahum mari sidadi ising tharakpa punglep lep kre maram asina Manipur Lenga ki Chief Minister Amadi Mari Lenaba Minister na akanba miyeng changbiduna toti lausin ba yabagi khudong chaba fanghan biu tharak liba ising thakpa yaba ising oina thahan biu miyam gi awaba kokhan biu haiki Tasengna Modi Sarkar na aikoigi ising yumthong khidingi pini haibagi wafamdi sarkar asina laukthokpa leje khare tajakhre adubo hauji phawdi masigi khudong chabase masi phawda sirangda leiriba parja sing akhoina phangba ngamdri makhoina tharaibe ising asi ngasagi elum amadi desing table desing powder yaudabida turendagi direct chingkhalaga khara tharami matam kharama adubo haujikti tha ahumari asidi punglep lepkhre sarkar na semi baba saribra masi puna maksing asibu sarkar na yengjan biduna aikhoigi parja sing nge isingi pami ba saruk sing ase
ꯐꯪꯍꯟꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯇꯣꯇꯤ ꯄꯨꯁꯟꯖꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯏꯁꯥꯃꯛꯅ ꯆꯍꯤ 5ꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯅ ꯋꯥꯀꯠꯆꯔꯛꯑꯕꯅꯤ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯄꯤꯕꯤꯗꯦ ꯇꯁꯦꯡꯅꯃ ꯏꯁꯤꯡ ꯑꯁꯤ ꯄꯥꯏꯞꯁꯤ ꯌꯥꯝꯅ ꯄꯤꯛꯄꯅ ꯃꯔꯝ ꯑꯣꯏꯕꯒꯤꯔ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯑꯁꯣꯏꯕꯒꯤꯅꯣ ꯍꯥꯏꯕꯗꯣ ꯃꯔꯤ ꯂꯩꯅꯕ ꯁꯔꯀꯥꯔꯅ ꯑꯃꯗꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯤꯁꯤꯡ ꯑꯁꯤꯅ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯖꯝ ꯆꯤꯔꯥꯡꯗ ꯂꯩꯕ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯑꯋꯥꯕ ꯏꯁꯤꯡꯒꯤ ꯃꯔꯝꯗ ꯋꯥꯔꯤꯕꯁꯤꯡ ꯑꯁꯦ ꯀꯣꯛꯍꯟꯕꯤꯔꯛꯎ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯖꯩ ꯍꯧꯈꯤꯕ ꯄꯨꯡ 24ꯗ ꯃꯅꯤꯄꯨꯔꯗ ꯅꯧꯅ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯑꯣꯏ 57 ꯊꯦꯡꯅꯈ꯭ꯔꯦ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯆꯥꯡ ꯆꯥꯗ 15.3 ꯑꯣꯏꯈꯤ ꯄꯨꯟꯅ ꯉꯁꯤ ꯁꯦꯝꯄꯜ 337 ꯇꯦꯁ ꯇꯧꯕꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ 57 ꯑꯁꯤ ꯊꯦꯡꯅꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯂꯩꯅꯥ ꯑꯁꯤꯅ ꯂꯩꯈꯤꯗꯕꯒꯤ ꯄꯥꯎ ꯂꯩꯇꯦ ꯑꯗꯨꯒ ꯃꯤꯑꯣꯏ 15 ꯂꯩꯅꯥ ꯑꯁꯤꯅ ꯅꯥꯕꯗꯒꯤ ꯐꯒꯠꯈꯤ ꯐꯒꯠꯄꯒꯤ ꯆꯥꯡ ꯆꯥꯗ 39.3 ꯁꯤꯅꯣ ꯌꯧꯔꯦ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯦꯛꯇꯤꯚ ꯀꯦꯁ 213 ꯂꯩꯔꯤ अमरोमदा यूनियन हेल्थ मिनिस्ट्री की डाटा की मतुंग इन्ना इंडिया दा हौकिबा पुंग 24 असिदा नौना कोविड-19 पॉजिटिव ओइबा मियोय लिसिंग 13 गा चाट्रुक 15 थेंगनख्रे लिसिंग 13 गा चनी हुंफुमंगा ना लैना असिदगी फगतखी अमदी मियोय कुन्ना लैखिद्रे मसिगा थारगा हौजिक फावबदा लाइचत असना मरम ओइरगा लैखिदबा मिगी मसिंग पुन्ना लाख मंगा लिसिंग कुनमंगा चामरी हुंफुतरा मरी ओइखिबगा लोइनना हौजिक इंडिया दा कोविड ना नादुना लैबा मिगी मसिंगना लाख अमा लिसिंग कुंट्रा माथोइगा सुपना निफु हुमदोय ओइरी पॉजिटिविटी रेट ना चादा 3.2 ओइखी अमसुंग फगतपगी चांग ना चादा 39.5 सिनो ओइखी इम्फाल वेस्ट की मनुंग चनबा ताइरेन पोपी की मफम अमदा अनोबा रेलवे टनल हुटलकपदगी नोंगमा नोंगगी लैबाक पाक्तकना नमथरकपना लौमी सिंग लौ उबा चंगबा किनरे हुटलिबा टनल अदुसु कंपेंसेशन पीखिबा मफम अदुदा नत्ते मरम अदुना थबक सुबा लेपकदबनी हाइना ताइरेन पोपी विलेज कमिटी की मेंबर निंगथौजम लोकेंटो नंगासी मणिपुर प्रेस क्लब ता पांगथोकपा पाउमी सिंगा उनबा अमदा फोंदोक्रे महांगना मखा तारदुना हाकिबदा हाना कंपेंसेशन पीखिबा मफम अदु नत्तबिदा अनोबा मफम अमदा टनल अमा लम अदुकी मपुदा ताकलमदना हुटलखी मदन मरम ओइरगा अकोइबदा पाक सना मीटर चाममु ओइगदबा मफम नमथरकपदगी लौमी सिंग लौ उबा चंगबा किनरे हिरम असगी मतांगदा डीसी अमदी एसडीसी दा हंगलुबदा रेवेन्यू डिपार्टमेंट ता मदुकी पाव खंगलमदे टनल असी कांगदाबी अतों खुमन फावरगा चटकदबनी अदुबु फिबम असिददी सोइदना युम फावबा यावना नमथाखिगद्रा हाइबगी चिंगनबा लैरे थबक असी तंग ताबा अमा लेपथोक्तुबा फावबा थबक सुबा लेपहल्लु हाइना डीसी दा ngarang चे पिसनख्रे हाइना फोंदोखी अदु रेलवेना करमय तौदना मिगी लमदुदा करमयना हाइदि ओनरदुदा सुक्ताक ताक्तबिदा करमयना हुलिनोबा पोचे सीसी ने अखोने क्लेरिफिकेशन पालिबिसे अदुगा अदि सीजी अदुमय तौरे अदुगा हुजि मोइना हुलिबसि फनेयाम चंगसिलमदों मालेबा पोचे अदुना हुजिगी सम हुजिगी पुथरमनिना मसि अखोइदि कदाइ फावबो यौदोरिनो वारिनेबो मखोइदि टनलसि तारें पोपी कंगदाबी अतोंकुमन हाइबा लमसिबावो अतोंकुमनदि मोइ फावरकदोरिनेबा मेन टनलसे अदो मेंटेनेंस फावरबो सिबावो खुद तारगदि अखोइगी तारें पोपीदा लेरिबा युंगासो तारिबा सिसे सोइसोना नोमदते नोमदि नमदगिदोइनेबा पोचे अदुना सिगिसि मसिदा अखोइना हुजि फावजि मोइदा हंगु मतम मोइगा अखोइजि पावजि सुबा फावनद्रेबा अदो सम एसटीसी की साइटसु मोइदि नॉलेज लेतबनेना अदुदि हुजिसि अखोइजि मीडिया की थ्रुदगी अखोइ मसिगी थबक असे करेदारे कंसर्न अथॉरिटी हाइतारेको रेलवे बु ओरसो मणिपुर गवर्नमेंट बु ओरको सुको मसिगी होनिंग बाइतारे अदुगी मीडिया दा अखोइ मसि तौजबनी अदु करिगुंबा मसिदा अखोइगी सोल्यूशन हाइतारेको यानबो पुरक्तरगदि अखोइ रेलवे की मोइ हुजि थबक खदि तौरिदनको अदु ngarangdagi अखोइना लेपा हाइदना ngarang डिप्टी कमिशनर इम्फाल वेस्ट चे पिसिन जग्रे ngasi ayuk pung 5 minute kunthwa tarakpa aduwaida andro PS ki yaripok tulihal tokpok pida laiba nong saibam sanjit chahi kunthwa 5 apokpa NUI magi yumgi getta hand grenade ama fi machena kiduna yalaga thamlame hairi nong saibam sanjit asi hauzik NK enterprises ki managing director onya laibani kanana karigidamak bom asi thamlam libano haibadi khangba ngamtri Pogi merak thakna aten babre amatang long minasi.
Pony TV na makhal mathel gi thoram sing sanduk tuna miyam gi seba tawjari masida hena mai pak na bagi damak Pony TV ki YouTube channel amadi Facebook page ta like amadi subscribe tawbiro loina na MCTV ki channel number 988 amadi ISCOM gi channel number 142 da miyam na meeting tabiduna mapung faba channel ama ohenbiu Hena mai pak channel nama oina bagi damak Pony TV ki contact number 9362511104 da contact tawbiro Makada pijari ba contact number natraga email asida miyamna suggestion pibirak na ba hajari miyam gi suggestion bu khawrangna ngaijari Break metung taram nokjari makhata ba pau pizari Communist Party of India CPI Manipur State Council amadi masigi mass front oiriba trade union nupi marup lomi loop youth ki frontier organization na chingbasing mapangal kan khat hanbada natana har fangdaba pochagi mamal tangkhat lakpa nupi gi chada kuntra hundoi reservation khaknaba border gi chayet nabagi wathok amadi drug ki issue jang thengnana ba hotnaragani haina CPI Manipur State Council gi former secretary L Sotin Kumar na phongdokre Tha asagi tang Nepal dagi tara fauba Irawat Memorial Hall lamlai da pangthokiba CPI Manipur State Council gi kunhumdoirak suba state conference da nauna khan khraba secretary sing amadi executive sing da mathau sinabagi thoram ama ngasi Irawat Bhavan da pangthokibada wafum asi L Sotin Kumar na phongdokhibani mahakna hai CPI Manipur State ki oina chahi ahum khudingi state conference pangthoi masida khallaba secretary amadi executive sing chahi ahum thau pugani Kunhumdoirak suba oina pangtokhiba CPI Manipur State Council gi state conference da CPI Manipur State Council gi oina L Thoirena State Secretary N Singhajit amadi M Joy Kumar na Assistant Secretary N Lala na Treasurer oina khanbaga loinina executive member singsu khanki CPI Manipur State Council na Manipur gi mangda taduna lairiba issue sing amadi Manipur bu special status pihanaba honagani masida miyam na party asigi masamareng singbu kankhatnaba honaminasi haiki Party strength asset and the Saliba period a sea manunga double in the mass crunching Baruina youth students Rupi Maruf Lomi Amadi trade unions Lukas Mamam Adulina Razi Tigore Kayagi Manunga state Sidega Isel status Sama status Pihandabuki the Maruiba or FC Ziki election is Hatim Pumsens young free and fair Wenabagi, Pochai Baman, Pony Galisi Mayota, corruption, drug key, Nasimugi, Mayota, who left in the struggle to learn a border issue, Maru and Manipuri kilometer, Jung Montani to Mark Payagi, Jiki border fencing issues, because Sapchava settled to the border mountain struggle to Unaba. Looked up to Jaki Batanga to Verna, with Germany to Shuri. Thoram aduda CPI Manipur State Council gi nauna thau pukhraba State Secretary L Thoirena hai CPI asi laibak miyam gini tuhat piraba naihat piraba miyam gi damak CPI na lepkani marom dom lepa ngamba lamdam ama oina ba hotnabada party asina achoba thodang lawgani masida party asibu miyam na nungsibiu October gi tang tara mari digi taranipal fauba CPI gi kunmari raksuba National Conference Andhra Pradesh ki konung Vijayawada da pangthokani masida party asi hena mapangal kalhan naba thabak thoram kayasu paikhatlakani haike Akoi state executive ala the government state council tayar ani da hanthar sigi ama akoi no khaliba executive singsi function ga doda ko manager kani ai government na thambi he state ki kwai saw body ese national state conference na highest body ni wana yalam kaya mayam na ko implement of the gadoriba magi conference sida lawramiba political goiba party organization goiba waria mayam si koi na masi fulfill tamona ba implement tamona ba ona basina koi office bearer gadoriba state executive state council sini ada hariba in between national state conference ani ki marakta pali highest body sine ko na state council haris ada hariba state council si ki marakta gi ne ko na state executive ada ko office bearer na kaliba
Mathau wana tawduna lakliba BDF personnel singbu lengang na atopa employees sa yengba mikengum zap manana yengbiu. BDF ki chaba rules and regulations siyamgadabani matamga chanaba kutsuman PU tabak na BDF na tawraga manana atopa na lawba yaning de haina ngasi Imphal West District BDF Guardian Association na sinduna kay sampa laymazam laikay dilayba community hall da wakat mifam chatakri. Sathaki bawakat mifam aduda Imphal West District BDF Guardian Association gi General Secretary Irengbam Gitana haikibada BDF icha singna lamdam sita lauriba thaudang asi lengak na tarai na lawba chumloi BDF asi lengak na regular police amagum duty chawhali adubu khutsumandi asuki matik atopa regular police tagi tathana pibiduna lakli BDF na afaba thabak tawrakpada reward pibijaga soirakpa matamdana action lawgani suspend tawgani haiba mawong asisu pende ngasi maksu none district ki Tupul railway station da thokiba landslide ki thogdokta rescue team semduna thiba humbagi thabakta BDF na awa ana thiduna achoba thodang su lawribani haiki Chahi asuk sangba asida BDF personnel singna regular police amagum thabak tawraga apipa khutsuman bibibana imung manung puna ba hotnabada khudong cha da bakaya mayoknari masida khutsuman hangatlu chaba rules and regulations ama sembiu haibada lengak na tabidena leirapa asi pente Athoba matamda lengak na BDF personnel singi khanbiduna chaba rules and regulations sembi bagal loinana regular police amagum tolo fangan biu haiki Mama ko BDF Association ki welfare association ki wala guardian sing punjari ba city police si sa sing tan sang na BDF ko na kapasita ka sina ko na tawag ko si khanbi raga habi policing na tawag ba sila ki pen na ko na ayung nung kinay da na puput mali sa duty tawwa yamma ko kasi ko mamaya sila na tawraga kasi yung sa kiraga makagitulog sa kaling ba Aduga araram ko mungkin batang sama tayo ko di ang sigi video ang sigi araram semba ko papsay garjana mo wala kasi sarkar ni sa kanini wala rin sa minister na siya mo galoy na ang sigi ang ilaga araram sa biba adi service kamay sa biba tolog tindat pa masigi demanda ko niya sa city protection mga pa mo na pinzaban Lengak asnya district headquarters sing yauna tongan mafam singda miyam ginumit pangthokna lapa adu COVID-19 na maram oiraga matam khara lepruraba matung Thobal district ki oinasu tha asagi tang tara manga dagi Thobal DC complex da laiba counting hall da pangthokpa horagani haina Thobal gi DC Ahanthem Subasna phongdorakli DC Thobal gi office da ngasi paumi singa unaba amada DC Ahanthem Subasna makata na hai Manipur lenga ki yathang matung inna district administration amadi miyam galainari ba mari asi hena naksana na bapandamda tha khudingi ahom suba irai numit khudingi Thobal district ki oinasu miyam gi numit pangthoklagani hairetuna miyam na matam chana lakpiduna miyam gi numit na piriba khudong chaba sing lominasi haiki tha asagi tang tara manga dagi hogadawriba asida district asagi miyam na matam chana lakpiduna saruk yabiu miyam gi pendaba hainingba singsu mari leineba officer singda haibiu Numit asida lengaki tongan ba department singi mihut sing loina mak laigani thoram asi pung mapal minute kuntra tabdagi hauragani adubu miyam na registration tawbadi pung nipal minute kuntra dagi taramathoi minute kuntra fawbada tawbiba yagani haireduna miyam na lakbiba matamda mari leineba document sing amadi ayiba application amasu loina birak u hainasu DC na miyam da appeal tawrakli District administration amasung praja singla henna mari nangna nabagi damakta akhoi Manipur sarkar gi yathang matungina akhoi miyam gi numit akhoi people's day aina khangnaba numit asi akhoi gi Thobal district ki waina tha khuding gi akhoi ahum suba irai numit ta pangthok jagani yan hanbo waina Thobal district ta akhoi gi miyam gi numit si lag leba July gi tang 3 irai numit ta gi akhoi hokjaragani aduna praja puna magna masida miyam gi numisida lakpiu haina ahan mamakta daina kok ngamjari ekoi gi miyam gi numida sida ekoi na tawjagadori basi ekoi gi department ayamba maru oiba department ekoi gi beneficiary ekoi gi scheme miyam pai ba department gi miu sing sida laigani aduga ekoi gi praja sing lakpiraga magi pendaba magi haining iba mayam du ekoi gi lairiba officer sing sida habi ba yagani numit sigi ekoi pung mapan ga makhai taba matam dagi ekoi miyam gi numit ki thoram hojagani adubu registration tawbadi ekoi ayuki pung nipa makhai dagi hojaraga
ꯑꯩꯈꯣꯏꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 12 ꯃꯈꯥꯏ ꯐꯥꯎꯕ ꯑꯩꯈꯣꯏ ꯃꯤ ꯂꯥꯛꯑꯒ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕꯤꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯅ ꯄ꯭ꯔꯖꯥꯗ ꯑꯄꯤꯜ ꯇꯧꯖꯅꯤꯡꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯛꯄꯤꯕ ꯃꯇꯝꯗ ꯃꯔꯤ ꯂꯩꯅꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯌꯥꯎꯕꯤꯔꯛꯎ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯑꯏꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯌꯥꯎꯕꯤꯔꯒ ꯂꯥꯛꯄꯤꯌꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯃꯗꯨꯒ ꯂꯣꯏꯅꯅ ꯃꯇꯝ ꯆꯥꯅ ꯂꯥꯛꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯅ ꯄꯤꯔꯤꯕ ꯃꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯅꯨꯃꯤꯠꯀꯤ ꯐꯦꯁꯤꯂꯤꯇꯤ ꯑꯁꯤ ꯂꯧꯕꯤꯔꯒ ꯃꯁꯤ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯍꯟꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯃ ꯑꯩ ꯊꯧꯕꯥꯜꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯊꯝꯖꯒꯦ Mission for Integrated Development of Horticulture ki makhada District Officer Horticulture and Soil Conservation Thobal na sinduna ngasi Thobal amasung Kakching District ki Lomi Kuntra manga romda Kharif lorok ki oina sem lafu amasung dragon fruit pambi sing yentokre District Officer Horticulture and Soil Conservation Thobal na sinduna Thobal gi training hall da pangthokpa thoram aduda Deputy Commissioner Thobal Andem Subas District Officer Horticulture and Soil Conservation Thobal O Bizya Lakshmi amasung Y Pradep AO Horticulture na saruk yaki thoram gi saruk am oina Deputy Commissioner Thobal Andem Subas na Thobal amasung Kakching District ki khangat laba Lomi Kuntra manga romda punna lawfam hectare kun humdoi da thanaba lapu sem amasung dragon fruit pambi sing yentokhi thoram ga mari leinana wangang bada Deputy Commissioner na Lomi singda ngasi piriba ohoi pambi sing asi pukning changna section na thaduna masidagi hawdok na ba yana ba hona gadabani haiba wafam phongdokhi Department sing sida ina request tawning basi aikoigi hek hawbadagi hawna akoina apprise to matamda aikoina mise khanba matamda magi leiriba se thagani hai basi na akoina field da chatna potra yengaga leibra leitabra ga yengpoga adagi yaragadi akoina noina pidaiba potsiga magi leiriba keno siga chana bra gaisi ai handage edum haise leibani habada edi mafam chana ba haibam leidro adumbagi keno se to view hai basi mai amuka hana apil tawjage Manipur da COVID-19 positive oibagi chang khangin hengalakli ngai jerak asida Directorate of Education S Manipur na haukiba July Nepal da Education S ki makhada laiba lenga ki higher secondary school singda mari leinaba principal singna khudong chagada ba mawungda mingchal hanna ba yaragani haina jerol thokiba adu yengbiraga mahairoi singi damak online amadi offline animake khuthangda admission form thabinaba Manipur Students Federation MSF na thadorapa jerol amada appeal chorakli Jerol asna makha taraduna Health Directorate na iramdam asida COVID-19 positive obigi chang hengalapagi jackson thaurangi damak phongdok khiba wafam adu thabakta hena onsin biu loinana Education S ki director na admission ga mari lenyana school singda direction pibagi jerol adu amukhana yengsin bina basu appeal chaurakli Handa class 10 ki exam haido kraba matungda Directorate of Education S nan thokiba notice amagi matung inna lamdam asida lairiba higher secondary school singi authority singna masa na admission committee semduna jana ba khudong chagada ba mawungda admission ki process hauna ba khangan lakpadagi school singna committee semduna admission hauna ba thorangli ba asida mamangda amuk fauk thokhidriba mawungda lainga ki school singda afaba mahairoi sing launa ba school singna piriba seat masingdagi mark wangna fanglaklaba mahairoi singbu free amadi direct admission gi seat khara reserve tawduna admission process athariba asi afaba khongthang amani adubu khudong chaba khara piriba asi imphal dagi khara chatharaga leiba mafam singdagi lakpa mahairoi singdari khara nemna fangli maram asna mari leinaba authority amadi lengakna anakpa arapa khaidna ba pambai ama sizina biduna admission gi process asi tawbina basu appeal tawrakli Loinana compartmental laklaba mahairoi singisu seat khara reserve tawbiduna student seat capacity hegat hanaba thabak lokhat biduna paliba lengak asna school fagar hansi mission asi mai pak na bahot na minasi haina M Sugi General Secretary Bikramjit Thongam na thadorapa jerol amada phongdorakli Matam sang na taknaduna lakpa oza singi tolop ki matangda lengang na English ang ani kuni thoy gi June gi tang kun mapalda Manipur Services Revised Pay 5th Amendment Rules 2022 thokrabasu haiba amendment adugi serial number 15 gi remark column da paliba normal increment asi training examination pass tawba numitagi piba hauragani haiba wafam asina chamam naba ama lehale haina All Manipur Government Higher Secondary Regularized Lecturers Association ki President Romesh Rajkumar na phongdokre mahak na makha taraduna B.Ed compulsory oini oiroi haina chayet na duna lairingai talak asida PIC na thopa order amagi matung inna B.Ed training tawdriba lecturer gi increment thingduna
thambagi wafam ama lakpasigi matangda mari lenyaba authority da wakachakhi loidina appoint toba matamda chanakiba RR da B.Ed compulsory oi haidabanina B.Ed training loidi fawba normal increment hall tobagi wafam asi laukthokpiraga train tawdriba oza singbu akaknaba matam ama pibiraga training asi loisilhanaba lengakna sinbinaba haigi Housing Government Deputation da B.Ed training gi DM College of Teacher Education da piriba seat asi supnatagi yangkai khaktani aduna mamangda primary oza singi tawkibagum lecturer singi su mafam da training center hangdoktuna athuba matamda training fangdriba oza singi training program sinbinaba authority gi pukning singsinjari haina phungdokhi Hariba amendment asigi serial number 15 gi remark kalamda thambiriba wafam haibadi अखोगी नॉर्मल इंक्रीमेंट असी अखोगी B.Ed ट्रेनिंग तौबा एग्जाम अदुगी हाइदोपगी डेट तगी रिलीज तौगनी हाइना थंबिरी बाफम अदु सिना मरम अदुना अखोदी हमना चेनबा अमा तममनबा अमा पीबीरे मयामदा तसिंगनमा B.Ed असी अखोगी लेक्चरर की अपॉइंटमेंट की वनदी हाना मैंडेटरी ओरमदबनी नौना सेमगिबा 2021 की दिसंबर तांग अनि थोकिबा अनोबा आरागी मतुंग इना B.Ed असी मैंडेटरी ओना हापी रखेबिनी अखोगी मरोइना 2016 da recruit to bihiba अखोगी regularized group amadi MPSC group की lecturer सिंजी अयाम्बा मतम दुगी आरार दा B.Ed असी requirement ओइदबना अयाम्बा ओजा सिंग कोई B.Ed training असी चट खिद्री अदुना तालक असी दा कोई PIC ने तोपिरेइबा order increment all to बगी मतंगसे सिना अखोगी lecturer अयाम्बा रम सोहन बगी फिबा ममा लेरिबा अदुना हारिबा हिरमसी की मतंग दा मरी ने authority दा कोई चेचांग थाजखरे अमुहना मीडिया की थोंगदा मरी ने authority की पुनिंग चिंचिंजरी State Building as Learning Act team gi makhada JEO Zone 3 na kon mafamda lairiba primary amadi upper primary school sing da su Thobal gi BALA gi team A amadi B na su school da chatna school building sing da teaching aid sing yekpagi thabak yang sina sangsali ngasi team B gi oja singna Thobal hawkha da laiba hawkha upper primary school da teaching aid sing yekliba aduda saruk yariba sanasam sanju kobo oja amana phongdorakpada ZEO Zone 3 gi oinasu ZEO Thobal A Anil Kumar amadi DI gi mitiyeng makhada Zone 3 gi manung da lairiba oja sing gi maraktagi voluntary oina thoklakpa ngamba oja khara khangkatuna team ani khaidoktuna thabak asi changsenbani School ki classroom singda angang singbu arai bamong da takpi tambidu na khangan naba teaching aid sing yekpani. Hauzik fawbada school tara rom da yekre. Kalen suti manung asida angamba school kuding da chatuna yekigani. Angang singbu hena fahan naba amadi school singbu hena fagat hanaba gidamal. Yung gitabak sing doktuna BALA team asida matiang pang bani haina fungdoraki. Pogi merak thak na atin babre amuk lominasi. Pony TV na makhal mathel gi thoram sing sanduktuda miyam gi seva tawjari masida hena mai pak na bagi damak Pony TV ki YouTube channel amadi Facebook page ta like amadi subscribe tawbiro loina na MCTV ki channel number 988 amadi ISCOM gi channel number 142 da miyam na meeting tabiduna mapung faba channel ama ohenbiu hena mai pak channel ama oina bagi damak Pony TV ki contact number 9362511104 da contact tawbiro Makada pijariba contact number natraga email asida miyamna suggestion pibiraknaba hajari miyam gi suggestion bu khawramna ngaijari break matung taram nokjari makada ba pau pizari lamdam asida puthok liba chinja ke pothok kaya quality laina puthok tuna international market ta miyam na pam na ba pothok ama oina bagi damak Intellism Consulting Private Limited ki makada Dr. Usha Thiam Hollander Food Innovation Laboratory haina mingthon ba Food Innovation Laboratory ama Manipur de ihan hanbo oina lingkhatuna iramdam asida puthok liba pothok sing promote tawna ba yamna kana hotna hauri hiram asiga mari lainina airport road ta laiba laboratory asigi director Huidram Dayani Ji Singh na hakibada lamdam
ꯂꯝ ꯑꯁꯤꯒꯤ ꯆꯤꯟꯖꯥꯛꯁꯤꯡ ꯃꯄꯥꯟ ꯂꯝꯗ ꯄꯨꯊꯣꯛꯇꯨꯅ ꯌꯣꯟꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯌꯥꯝꯗ꯭ꯔꯕꯗ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯝꯅ ꯂꯩꯍꯟꯕ ꯃꯊꯧ ꯇꯥꯏ ꯃꯗꯨꯒꯤꯗꯃꯛ ꯂꯦꯕꯣꯔꯦꯇꯔꯤ ꯑꯁꯤꯅ ꯑꯦꯛꯁꯄꯔꯤꯃꯦꯟꯠ ꯇꯧꯗꯨꯅ ꯑꯅꯧꯕ ꯃꯦꯊꯗ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯆꯤꯟꯖꯥꯛꯁꯤꯡ ꯑꯁꯤ ꯄ꯭ꯔꯃꯣꯠ ꯇꯧꯅꯕ ꯍꯣꯠꯅꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯍꯥꯟꯕ ꯂꯦꯕꯣꯔꯦꯇꯔꯤ ꯑꯃꯅꯤ ꯅꯣꯔꯊ ꯏꯁꯇꯁꯨ ꯃꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ Ministry of Corporate Affairs da register tawraba body asi chahi asigi May 9 da hangdokhibani adubu telaba matam asida client mari manga mok laboratory asiga chatminatuna product kaya ama changyeng tawkhre khudam onya chahau hairiba khangnariba iramdam asigi cheng asna puthokpa cookies ki product kaya lamdam asida yamna pamna chanariba morok men pasu numitara mangani dagi tadna thamba yaba maungda laboratory asna puthokli asumna mapan lamgi pot khak sinabagi mahutta iramdam gi chinjak sing ase promote tongnaba laboratory asna hona jabani haina mahakna phongdokhi Hojik leiba standard hai taraga hoi leiba local gi product me amgi standard se kamaina phanga de have se technological go intervention piraganda phagana bado khoina gana tawjabne mateng pangmado ne hoi gi panam de go so that aduma hata hoi gi leiba industry me amsina food industry me amsina gano me atopa de gi lakpa atopa state de gi lakpa go achoba multinational lakpa company me amse sena have na tawge fight tawge na hairagadi product sing je gano competitive oiba ma go quality sing superior over mo change ba aduna sigi hechangi pochi kamaina phagan de haita it is through the research na ta akoina adugi research to torga product adugi protocol do semaga adugi analysis me am do torga da hogi akoina chariba product si yamna chamtan na baya ba have good product ama ba chemok to ne ba adugi thabo me am je hogi lab sina tawbase khoi badagi important oiba objective ne haitar ko Assam da hauzik thokleba ising ichaw na maram oidaga awaba taraba mioi singi mateng kharada oidabasu pangna bahaiduna Imphal gi United People's Front UPF Manipur gi President Nongthomam Rupachandra Maitaina luchingba mioi tarana saba kangu amana ngasi All Assam Manipuri Students Union AMSU gi khuthangda chana thakna ba potlam sing khuchina khre Pochai Kuchinaba Aduda Jury Development Organization ki President N. Sadananda Maitai, General Secretary S. Priyananda Amadi, Vice President W. Nanda Kishore Susaruk Yaki. AMSU Central Committee Kasar Assam ki General Secretary Kabrabam Bikram Zitna UPF ki Maikai Dagi, Chanaba Pochai Amadi Sel ki Mateng Pangbira Pabu Thagatpa Phongdokhi. UPF ki President Nongthomam Rupachandra Maitai na hakibada Kasar ki ising ichaw na thumkraba mafam singda kharadang oirabasu mateng oina ba haiduna ngasi UPF ki kangu asi lakjabani masda JDO amadi awapali gi AMSU na okpiduna amadi mateng pangbirakpa nungai ba poi loinana UPF ki maikai dagi thagat pa phongdok jari haina mahakna makha takhi akoina asi laksiri si mioi tarana sabat tem mama Imphal dagi laksaraga Kasar gi ising isaw na thokraba soala mafam singa karada osu mateng pang he laksabani adu ngasi aikoi laksaba matamda JDO masung koji awapaligi amadi All Assam Manipuri Student Union na opiduna asulo mateng pang biba amadi hena soksara mafam singda mateng pangna ba sem sabire ni ba jina ko ngu thagachari loina aikoi chana na bahona jabakanda UPF nungsi bidana mateng pang bire ba Manipur gi chinau ahlamar pai kudim bo UPF ma geli thagpa phongse Kakching District Khul Yangkhai Mapalgi CS Dak number Chani Kunmari na konba mafam singda chahi nifu henbagi mamangdagi leiraklaba masagi lam leizataba lomi sing takthoktanaba Manipur Human Rights Commission na mari leinaba authority singda khangan kre commission ki maraki oiba direction asi ngarang pangthokiba mari leinaba hearing amagi matung ina pi kibani hairi petition asida lengak Commissioner Revenues Settlement and Land Records ki Director Kakching ki DC SP amasung Kakching PS ki OC yauna Kakching Khunai Chawkhathan Baluk amasung Kakching Bazar Vigilance Welfare Association bu respondent sing ohlaga file tawrakhibani mafam asida chahi nifu henbagi mamangdagi leiraklaba mioi bu thadokna chakhinaba khangal lakpagi mayokta commission da wakalakhibani commission asu complaint adu lokhatuna ngarang khanaraga maraki oba direction ACP ki baga loinina respondent singna chayol ani gi manungda petition asiga mari leina ba paukhum pirak na basu khangan kre hairi Bisnupur district da African swine fever na najna o kharasiba horakle
District asigi manung chana laiba laimanamdagi and KISHORCHANDRA MS Rainbow Koba Farm dagi ok anaba asi thangnarapani haina District asigi Veterinary Joint Director KS Santibalana Fongdorakli. Mahakna laina asi makata na sanduraktanaba Department asigi Dr. Yauna staff singna mafam aduda hida kap thoktuna jaksing thorang lakhatli. Amadi makata na laina asi karidagi oirakpano haiba khangdok laba matungda laina asi sandorakpa thingnaba thorang kaya pakhatpaga loinina sample sing lauduna Assam thakre hairi. Cherak asida district asida lairiba miyamna ok jabi janaba yonba lepiduna amadi ok puthok pusin tawbidana basu apil chawrakli. Loinina ok loibiri pasingna lu nana thambiduna makata na laina asi sandorakpa thingnaba miyamna mateng pangbiu amadi department asu yariba makai honagani haina fungdokre. Masih akhoi Bishnupur district ki oina pokloibiriba isuninaw sing mafamda aina karigumba wahi kharadam thanjale akhoi ki laimramda MS Rainbow Farm mabugi mamina Elgi Chandra hariba asigi mafam sida hogiba 27 June dagi hogaga narakpasi matang khara ahum mari gumba sire adi matungda akoina masigi test result si tambi ko ati khana brada yendonda leiba disease investigation laboratory dagi ni the sample lawri hadaga thag adi matung sai sida tangpan sai sida ko result test result si ko di oina positive oina lai sigi makha ta bo oina kamen numit tang mapan sai sida ko Chacharure mafam sida tingna oina number veterinary hospital di data internal joy mashilauna data arji Cherak asida laijut asi sandorakpa thingnaba jaksing thorang sing lokhatpagi tangai fadabat leibana farm adudagi kilometer amagi akoibada district magistrate na affected zone haina lakthokre makata na affected zone dagi kilometer mapalgi akoibadana surveillance zone haina lakthokre control area oina lakthokraba maphamda ok puthok pusin tawba yaroi loinena ok oksa machinjak amasung masiga mari leinaba sing yonba khudakdagi thingjinkre hariba jackson thorang asi thawoidaba lanai mioi amasung loop ki mathakta angi matung ina matik jabadandi pigani hari Myanmar gi tamu township ta laikhidraba Tamil macha ani P Mohan amadi M Ayanar gi imungi awabada saruk yabaga loinina mateng su pangbirapagi damak Tamil Sangam Morena Manipur gi Chief Minister 42 Technopol AC MLA Manipur gi DIG Range 2 DC Technopol District SP Technopol District More Commandant 5 Assam Rifles ka loinina subordinate officer sing More gi CSO Kunja Singh Business Community tongan ba organization sing amadi Manipur gi wang madalaiba lamdam sigi mioi sing amasung paumi singbu thagatpa fungdorakli Haukiba July gi tang mapalda khatna zainabagi thogdok amada Imphal East District ki manung chanba Khurai Puthi Balaikai de laiba Thangjam Prem Chanbu thangna yanbadagi tamthina sokhan kiba thogdok aduda January ba Manipur Police Department ta constable oriba Thangjam Ratan pungkun mari gi manungda suspend tawgadabani haina Khurai Social Youth Club amadi laikai miyamna taksilakli Hiram asigi matangda ngarang maikai adomgi pradhan member amadi ahal laman kaya na saruk yaduna Khurai Lamlong Bazar da miyamgi oiba mifam ama pangchokre masiga mari lenyana KSYC gi General Secretary Laisram Indi Leo na fongdokibada haukiba July mapal gi numidang pung 13 taba aduaida Thangjam Kolupta imung ani khatna chainaba thokiba thodok aduda Thangjam Prem Chan kawa mioi ama Kutsana makakpa yabagi pibamda sokpadagi Siza Hospital da laikan aduna lairi. Thogdok asigi pau hek tabaga KSYC gi member singna mafam aduda chatlubada Thangjam Ibo Pisaki imung manunggi mioi mari asina makoina pairamba kulai sing adu sizinaduna club ki mioi sing changaktanaba ki halakpadagi mafam adudagi handorakhi. Thogdok aduda January ba mioi sing asibu Manipur lengakna amadi mari leinaba authority na YL gi oiba matik jaba chairak pidrabadi mioi sing asigi mathakta laikai miyam ga khutsam naduna laikai asida changhan da bahaina warep lorokpa yai hana fungdokhi loinana Manipur Police Department ta constable oiba Thangjam Ratanbu hojik fawba lengakna action lokhatriba karigino haina su hangki
maram aduna uji oi club ki oiba wakhalonda hairi ba miyoi sing asi ki manungda hangjam ratan hairi basi Manipur Police Department da uji constable oina thopuri bani ad maram aduna hangjam ratan hairi ba miyoi asina ju thang na yan badagi hangjam penchan hairi ba miyoi si sokpani maram aduna makhoi sing asi bu government na Manipur government na amadi mari leinaba authority na logi oiba matik chaba jaira dandi hangan biu aduna traba targadi koina makhoi sing asi ki mathakta laikai myam khusanaraga tabak koi makhoi ji laikai ji changandaba natragana kai ji da intho thamba wari si koi lork pa yai haina koi club ki magai dagi si matham jage Rashtriya Lok Janshakti Party RLJP की National President ओइपत नतना Cabinet Union Minister Food Processing Government of India से ओइरिबा पशुपति कुमार पारस की मपोक नुमिन लापदा RLJP की National Secretary अमदी North East In Charge रुचिदा शर्मा अमदी Manipur State Team ना याइफा पाउजल पीबगा लोइनना पुंसिदा सांगना अना एक याउतना लेबाक असगी मियाम पुमना मकी अथोइबा लुचिंगबा ओइबिखो हाइना फोंदोरकली लोइनना रुचिदा शर्मना लुचिंगबा टीमना ममल यामलबा नुमित असना लापगा मरी लेनना यूनियन मिनिस्टर फूड प्रोसेसिंग अमदी नेशनल प्रेसिडेंट RLJP की थौपुरीबा पशुपति कुमार पारसदा खुदोलसु तमकी मतम खरा की ममांगदगी पेट्रोल की ममल वांखलकपा असना पोलचाई की ममलसु नोंगमनोमगी वांखलकली ngasisu Manipur ki district kharada petrol ki mamal hengat handa leiba thengnakhi Churachandpur da petrol ki mamal paisa marfumari amasung Fairjol da paisa humpumari hengatuna petrol liter amada lupa chama subna ani paisa yankhai amadi lupa chama subna ahum paisa humputara mathoi piba thengnakhi amadi Imphal West da petrol ki mamal paisa taruk Senapati da paisa nifumapal amasung Tegnopal dana paisa kuntra taruk hantaduna petrol liter amada lupa chama subna ama paisa tara nipal chama subna ama paisa humputara mathoi amadi chama subna ama paisa marfu mathoi piba thengnakhi atai atopa district singi oina Bisnupur da petrol liter amada lupa chama subna ama paisa kunipal Chandial da lupa chama subna ama paisa humputara East Imphal da lupa chama subna ama paisa kunmari Jiribam da lupa chama subna ahum paisa kuntaru Kakching da lupa chama subna ama paisa yankhai mari Kangpopi da lupa chama subna ama paisa humpu None da lupa chama subna ama paisa humpu humdoi Tamenglong da lupa chama subna ani paisa humpu taret Thoubal da lupa chama subna ama paisa nifunitoi Ukrul da lupa chama subna ama paisa marfutara mapal pijuna ahong bakari su laikide Lomi singi pothok puthok pada khwaidagi maru oiriba har Bisnupur district ki oina ngarangdagi Agriculture Office Bisnupur da yenthokpa hokre ngasi nini chenba numitasu lomi singda har pi na bahotnabada achoba irang ama thokhi tungda police laklaga wari sanajuna DAO lakpa ngaiki loinina khoisaungnaraba miyam gi pukning fatharaduna lakliba lomi pumna makta har pi gani haibadagi miyam na masa masa gi har longnaba ngaiduna leinakhi Panba yabadi ngarang beg jahum lomi singda yen thoki loinina makhatana district asigi lakpa lomi khuding makta DAO jugesona har soidina fangana bahotna gani haina su phongdokhi District Agriculture Office Thoubal da urea har mapung fana fanganduna lomi singi asawba asi kokhanbiu haina apunba lomi loop all Thoubal District Secretary and Dayanandana Thadorpa Jerol amana hairi Agriculture Department na District Agri Officer ki khuthang da fertilizer distribution cell hangdorpa asida har fangbagi mami uba fangbada nungai bapok jai adubu hauzik lomi singi lofam da har jaibagi chap chaba matam asi fawbada har fangdabagi awaba mayoknari Maram asna Agri Department na Thoubal amadi Kakching District anigi DAO gi khuthang da urea har masing yam na pibiduna lomi singda har mapung fana fangan biu amadi DAO Thoubal nasu lofom da har jaiba matam jari ngai asida lomi singda har mapung fana fangan na ba thorang tobina ba jerol asna makata na hairi Kumbi Urban Development Committee KUDC na sinduna handak ta pangthokiba Board of Secondary Education Manipur na lauba High School Living Certificate Examination da Kumbi Kendra dagi Manipur gi oina manga amasung nipal suwa position laurakraba mahairoi anibu taramna okre
Kumbi Achoba Lekai de Laiba BK Golden Academy Kumbi de Tamlakpi Khangembam Vidya Chandra Amadi Khangembam Ongbi Jane Sori Anigi Machanupi Zeneba Khangembam Amadi Kumbi Thong Lekai de Sanatombi Oriental English School Kumbi de Tamlakpa Moirangthem Bogel Amadi Moirangthem Ongbi Sunibala Anigi Machanupa Moirangthem Rex na Matang Sitna Manga Amadi Nepal Suba Position Lauraki KUDC na Sinduna Kumbi Santong Upper Primary School da Pangthokiba Mithoi Mihen Tarakraba Mahiroi Sing Opagi Thorom Aduda KUDC ki Chief Advisor Khangembam Indra Kumar na Kumbi Kendra Lairiba School Sing Asi Matamga Chanaba Kudong Chaba Sing Laitrabasu Mahiroi Sing Amadi Oja Sing Honabana Jahi Khara Asdagi ISSLC examination da topper puthokpa lab 3 haina phungdoki Thorom aduda ISSLC examination lising ani kuni thoida position lawrakraba mahairoi anibu KUDC na achamba khudol pot piduna pukning thogatki Tha asigi mapal dagi tara foba Assam gi golagata pangthokiba ani shiba Northeast Junior Kung Fu Black Belt and Color Belt Kung Fu Sports Championship lising ani kuni thoida sanagi takaman lawrakrabi Hobism Priyanka Bu Opagi Thorom Ama Fubala Lepak Mapu Community Hall da Pangthokri Thorom aduda Chief Guest ki warol piraduna Jila Parisad member O Joy Chandrana Fubala da pokli banaha sing sanabada thoidok na hai singi lam kaya da mithoi mihen ba sanaroi kaya lai punamak asi local club na daitelobi gadabani haki Thorom aduda medalist Ice Priyanka namagi oiba sanabagi panthung asi Olympic thak yongna ba leptuna honagani haki Thorom aduda Fubala Gram Panchayat ki Pradhan N Ranjit Amadi ward ki member sing saruk yaki Fubala Wang Mamang Naharol Singh na Sinduna Pangthokiba Thorom aduda atai local club kaya dagi mihut Singh na saruk yaki Sorok Atingbi Youth Club SAY Sina Sinduna Hillgard Maning Lekai Community Hall da tha asagi tang ahum dagi hauduna Kangkhut Nepal na saruk yaduna chathariba ahanba Hillgard GP Mixed Kang Tournament lisingani kuni thoi Jiribam da MNC Ningthambam amadi LEC Babupara team anina sanaki LEC Babupara na tos ngamduna Michael Khanki aduga MNC Ningthambam na Kang Kapa hoki Apiba matamda MNC Ningthambam na LEC Babuparabu Panjal Tara Mari Mapal da Maichiba Piki Ngasagi match asida L Ranjit Kumar Singh na umpire oiki Hayengdi Kang sanaba laitabana mathang numit tang Tara Marida Ijia Club Dibong amadi Hillgard GP Kang Khulka Kag sanagani hairi Chatliba Chahi Asigi August Thagi Ahanba Amadi Ani Suba Chayolda Thobal District Badminton Association TDBA na Sinduna Pangthokadauriba State Badminton Tournament lisingani kunithoi asida saruk yana bagi damag Chatliba Tha Asigi Tang Tarataruk Amadi Taratareta Wangbal Dalaiba TDBA gi holda trial cum selection pangthoklagani hairi Maram aduna district asigi manungda laiba junior amadi senior sanaroi singna state badminton tournament asigi trial cum selection asida saruk yabinaba TDPA gi general secretary AK Dizangona thadorapa chirol amana phungdorakli aroibeda maru eba pa amuk ana pizari Manipur COVID positive oibaki chang leptana hengalakliba asigi yenglaga lakliba July 13 fawba mahailoi sangsing suti thadokna ba khangan kre MLA gini haiba lotuna thamlamba har fagat kre mari leinaba MLA na sangdorak na ba lomi sinmi singi apun balut na taksin kre BJP lengak asina nupi singbu yaifana ba khali hairaga nupi hat na ba thabak ngakta tawrak le haina MPCC na maral si kre Nongzu Pantha hek loibaga Moreda Asian Highway No. 1 amadi IVR sing semba hauragani haina Minister led pau hokip na phungdokre Prime Minister na imung khudingi toti ising tahalagani haikrabasu Sanjam Chirangi Kunja sing apabathak na ba ising sizinaba phangdre Amadi
Manipur da haukiba pung kun marida nauna COVID-19 positive oiba miyo yangkhai mapal thengnakre active case 136 yaure. Poni TV ki numidang gi Manipuri pau mi yeng tabiri basengbu amukana krumzari.